ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯄꯥꯕꯨꯡ ꯚꯨꯠ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯚꯨꯠ꯫ ꯃꯇꯝꯗꯨ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯔꯥꯍꯨꯜ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯃꯍꯥꯛ ꯁꯨꯇꯤ ꯊꯥꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁ꯭ꯀꯨꯜꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯕꯤꯅꯥꯠꯇꯣ ꯊꯦꯡꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥꯠꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯁ꯭ꯀꯨꯜ ꯆꯠꯂꯣ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯒ ꯂꯩꯔꯦꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯅꯥꯠꯅ ꯔꯥꯍꯨꯜꯕꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯂꯒ ꯁ꯭ꯀꯨꯜ ꯆꯠꯀꯦ ꯍꯥꯏꯗ꯭ꯔꯒ ꯑꯁ꯭ꯋꯥꯏꯗ ꯁꯥꯟꯅꯔꯒ ꯂꯩꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯏ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤꯅ ꯆꯠꯂꯨꯔꯦ꯫ ꯉꯔꯥꯡ ꯑꯣꯖꯥꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯀꯥꯎꯗꯅ ꯆꯠꯂꯨꯔꯦ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯗ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯕꯤꯅꯥꯠꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝꯗ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯕꯗꯒꯤ ꯔꯥꯍꯨꯜ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯍꯜꯂꯛꯈꯤ꯫ ꯕꯤꯅꯥꯠ ꯃꯍꯥꯛ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗꯨꯗ ꯍꯥꯏꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯅꯥꯠꯇꯣ ꯑꯗꯨꯃꯛ ꯃꯥꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯤ꯫ ꯔꯥꯍꯨꯜ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯃꯐꯤꯃꯔꯣꯟ ꯄꯨꯝꯅꯃꯛ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯒ ꯇꯥꯕꯒ ꯇꯧꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯍꯥꯟꯋꯥꯏꯗ ꯃꯥꯅ ꯂꯩꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯦ ꯋꯥꯔꯤ ꯂꯥꯏꯔꯤꯛꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯦ ꯌꯥꯝꯅ ꯀꯤꯔꯕ ꯚꯨꯠ ꯑꯃꯒꯤ ꯁꯛꯇꯝꯁꯨ ꯌꯦꯛꯂꯤ꯫ ꯔꯥꯍꯨꯜꯅ ꯃꯁꯦ ꯄꯥꯕ ꯁꯨꯡꯁꯪ ꯁꯪꯗꯕꯗꯒꯤ ꯈꯔ ꯄꯥꯕ ꯍꯧꯔꯝꯂꯒ ꯑꯗꯨꯃꯛ ꯄꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯔꯥꯍꯨꯜꯅ ꯁ꯭ꯀꯨꯜ ꯁꯨꯇꯤꯒ ꯊꯥꯕꯒ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯅꯣꯡ ꯇꯥꯕꯅꯤꯅ ꯑꯃꯠꯇ ꯊꯣꯛꯂꯛꯑꯣꯏ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯝ ꯄꯥꯔꯒ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯐꯥꯛꯇꯣꯛꯇꯨꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯍꯨꯜꯅ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯁꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕు ꯀꯧꯊꯣꯛꯂꯒ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯍꯥꯏꯕꯗꯤ ꯀꯧꯊꯣꯛꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯟꯅꯗꯨꯅ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯕꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯤ ꯑꯗꯨꯗ ꯌꯥꯝꯅ ꯄꯋꯥꯔ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯄ, ꯄꯥꯏꯕ ꯉꯝꯕ, ꯆꯣꯡꯕ ꯉꯝꯕ ꯑꯗꯨꯇ ꯅꯠꯇꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯆꯠꯄ ꯉꯝꯕꯅꯆꯤꯡꯕ ꯄꯋꯥꯔ ꯀꯌꯥ, ꯁꯛꯇꯤ ꯀꯌꯥ ꯄꯥꯏꯔꯛꯄꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯗꯣ ꯄꯥꯔꯨꯕꯗ ꯔꯥꯍꯨꯜ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯗꯨꯃꯛ ꯇꯧꯕ ꯉꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯆꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯋꯥꯔꯤ ꯑꯗꯣ ꯄꯥꯕ ꯂꯣꯏꯔꯛꯂꯤ꯫ ꯔꯥꯍꯨꯜꯅ ꯋꯥꯔꯤ ꯑꯗꯣ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛ ꯇꯨꯝꯂꯤ꯫ ꯑꯗꯨꯝꯅ ꯔꯥꯍꯨꯜꯅ ꯃꯃꯤꯠ ꯑꯗꯣ ꯍꯥꯏꯐꯦꯠ ꯄꯥꯡꯊꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯃꯗ ꯃꯍꯥꯛ ꯑꯁꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯨꯕ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ ꯍꯥꯏꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯑꯩ ꯍꯧꯖꯤꯛ ꯂꯩꯀꯣꯜ ꯑꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯤ꯫ ꯌꯥꯝꯅ ꯐꯖꯔꯕ, ꯌꯥꯝꯅꯁꯨ ꯏꯪꯕ ꯆꯤꯡꯅꯨꯡ ꯑꯃꯗ ꯑꯩꯕꯨ ꯄꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯡꯅꯨꯡ ꯑꯃꯗ ꯐꯥꯎꯒꯠꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯇꯧꯏ꯫ ꯆꯤꯡꯃꯥꯏꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯪꯂꯕ ꯐꯖꯔꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯏꯔꯥꯎꯈꯣꯜ ꯑꯗꯨꯗ ꯔꯥꯍꯨꯜ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯣ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛ ꯑꯁꯦ ꯃꯪ ꯑꯗꯨꯗ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯪꯖꯔꯕꯗꯤ ꯈꯟꯗꯨꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯔꯥꯍꯨꯜꯒꯤ ꯃꯃꯥ ꯐꯖꯇꯣꯟꯅ ꯀꯟꯅ ꯀꯧꯔꯛꯄꯗꯒꯤ ꯔꯥꯍꯨꯜ ꯇꯨꯝꯊꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯐꯖꯇꯣꯟꯗ ꯁꯥꯎꯔꯪ ꯌꯨꯔꯪꯅꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯖꯇꯣꯟꯅ ꯍꯧꯒꯠꯂꯣ ꯇ꯭ꯌꯨꯁꯟ ꯆꯠꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯍꯨꯜ ꯇꯟꯗꯦ ꯃꯥꯟꯗꯦ ꯍꯧꯒꯠꯂꯛꯂꯗꯨꯅ ꯇ꯭ꯌꯨꯁꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯥꯍꯨꯜꯗꯣ ꯅꯣꯡꯁꯨ ꯍꯥꯡꯂꯝꯂꯕ ꯑꯗꯨꯗꯗꯤ ꯔꯥꯍꯨꯜ ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯂꯥꯛꯈꯤ꯫ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯪꯈꯤꯕꯗꯣ ꯃꯃꯥꯟꯅꯕꯁꯤꯡꯗ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯂꯤꯔꯤ꯫
ꯑꯗꯨꯝꯅ ꯋꯥꯔꯤ ꯂꯤꯔꯛꯄ ꯑꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯗꯨꯗꯤ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏ ꯁꯟꯅꯕ ꯌꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯥꯍꯨꯜꯅ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯁꯨ ꯍꯩꯅꯤꯡꯉꯤꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯍꯣꯏ ꯏꯄꯨꯍꯣꯏ ꯎꯅꯤꯡꯂꯛꯄ ꯃꯇꯝꯗ ꯀꯧꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯑꯆꯨꯝꯕꯅꯦ ꯔꯥꯍꯨꯜ ꯃꯈꯣꯏꯗꯤ ꯂꯥꯏ ꯑꯣꯏꯈ꯭ꯔꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯅ ꯇꯧ ꯍꯥꯏꯔꯤꯉꯩ ꯂꯣꯏꯅꯃꯛ ꯇꯧꯔꯛꯀꯗꯣꯏꯅꯦ ꯃꯣꯏꯗꯤ ꯂꯥꯏꯅꯤꯅ ꯃꯣꯏꯗꯤ ꯃꯥꯡꯕꯁꯨ ꯉꯝꯃꯤ ꯄꯥꯏꯕꯁꯨ ꯉꯝꯃꯤ ꯄꯋꯥꯔꯒ ꯌꯥꯝ ꯄꯥꯏꯔꯖꯥꯠꯅꯤꯗ ꯔꯥꯍꯨꯜ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯊꯪ ꯍꯥꯏꯔꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯕꯨꯠ ꯑꯣꯟꯈ꯭ꯔꯕ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯃꯤꯁꯤꯡꯁꯤꯅ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯣ ꯔꯥꯍꯨꯜꯗ ꯂꯤꯗꯨꯅ ꯂꯣꯏꯅꯃꯛ ꯈꯪꯍꯜꯂꯤ ꯔꯥꯍꯨꯜꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯈꯪꯖꯕꯒ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯤꯒꯤ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯀꯧꯊꯣꯛꯇꯨꯅ ꯁꯥꯟꯅꯅꯤꯡꯕ ꯑꯃꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯇꯧꯍꯟꯕꯁꯦ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯝꯂꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯇꯨꯏꯁꯟ ꯇꯧꯒꯗꯧꯔꯤꯕ ꯑꯣꯖꯥꯗꯣ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯇꯨꯏꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯔꯥꯍꯨꯜ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯗꯣ ꯃꯀꯣꯛꯇ ꯏꯆꯪ ꯆꯪꯗꯦ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯇꯨꯏꯁꯟꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯔꯥꯍꯨꯜ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯋꯥꯐꯩ ꯑꯃꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜꯗꯤ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯀꯧꯊꯣꯛꯂꯒ ꯑꯗꯨ ꯇꯧꯍꯟꯒꯦ ꯑꯗꯥ ꯇꯧꯍꯟꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌా ꯑꯃꯁꯨ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯜꯂꯝꯕꯗꯒꯤ ꯔꯥꯍꯨꯜꯅ ꯑꯇꯣꯞꯄ ꯋꯥꯐꯩ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯗꯣ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯑꯩꯈꯣꯏꯅ ꯀꯧꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯕ ꯊꯣꯛꯂꯕꯗꯤ ꯂꯥꯏꯔꯤꯛꯀꯥꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯕ ꯌꯥꯔꯅꯤꯅꯦ ꯔꯥꯍꯨꯜ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯤꯕ꯭ꯔꯣ ꯉꯝꯗꯣꯏꯅꯤ ꯃꯣꯏꯅ ꯉꯝꯗꯕ ꯑꯝꯇ ꯂꯩꯇꯦ ꯅꯍꯥꯟꯋꯥꯏꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯑꯃꯅ ꯍꯥꯏꯕꯗꯅꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯦ ꯀꯧꯊꯣꯛꯂꯒ ꯅꯨꯄꯥꯁꯦ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕꯗꯅꯦ ꯊꯋꯥꯏꯗꯨꯅ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯃꯥꯅ ꯁꯨꯝ ꯇꯥꯛꯂꯛꯑꯒ ꯏꯔꯒ ꯑꯗꯨꯗ ꯄꯥꯁ ꯇꯧꯈꯤꯗꯅ ꯍꯥꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗꯒꯤ ꯔꯥꯍꯨꯜ ꯍꯦꯟꯅ ꯂꯥꯏ ꯁꯥꯟꯅꯅꯤꯡꯉꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯒꯤ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕꯗꯣ ꯃꯍꯥꯛ ꯄꯥꯝꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯥꯍꯨꯜ ꯋꯥꯈꯜ ꯈꯟꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯕꯅꯤ ꯔꯥꯍꯨꯜ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯇꯣꯟꯅ ꯅꯍꯥꯛ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯃꯪꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯒ ꯂꯥꯏꯔꯤꯛ ꯐꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯣ ꯊꯥꯡꯒꯠꯂꯝꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯔꯕꯗꯤ ꯁꯤꯈ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯊꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯝꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯀꯧꯊꯣꯛꯂꯨꯔꯕꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗ ꯑꯩꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯤꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯔꯤ ꯅꯤꯁꯤꯒꯦ ꯑꯁꯨꯝꯅ ꯔꯥꯍꯨꯜꯗꯣ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯦ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯃꯁꯜꯒꯁꯦ ꯃꯇ꯭ꯔꯪ ꯀꯥꯕ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯕ ꯅꯤꯄꯥ ꯑꯃ ꯑꯣꯏꯍꯜꯂꯨ ꯍꯥꯏꯍꯜꯂꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯩꯁꯥ ꯌꯥꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯊꯣꯛꯍꯜꯂꯒꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯖꯕ ꯒꯥꯔꯤ ꯐꯖꯕ ꯀꯥꯔ ꯑꯃꯗꯤ ꯐꯖꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯃꯊꯪ ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯋꯥꯈꯜ ꯑꯗꯣ ꯈꯜꯂꯤ ꯑꯁꯨꯝꯅ ꯔꯥꯍꯨꯜꯗꯣ ꯈꯟꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯕꯤꯅꯥꯠ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯅꯥꯠꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤꯅ ꯃꯥꯒꯤꯁꯤꯕꯨ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡꯒ ꯀꯣꯏꯔꯕ ꯖꯥꯠꯂꯅꯦ ꯍꯥꯏ ꯔꯥꯍꯨꯜ ꯄꯥꯕꯥ ꯅꯠꯇꯦ ꯅꯪꯅ ꯅꯇꯣꯝꯇ ꯐꯃꯨꯡ ꯑꯁꯤꯗ ꯂꯣꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯅꯥꯏ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯋꯥꯈꯜ ꯆꯪꯗ꯭ꯔꯗꯨꯅ ꯂꯥꯡ ꯐꯥꯡ ꯈꯜꯂꯒ ꯂꯩꯔꯕꯅꯃꯤ ꯅꯪꯕꯣ ꯑꯁ ꯄꯥꯕꯨꯡ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯗ ꯁꯨꯝ ꯉꯁꯥꯏ ꯏꯃꯥꯟꯅꯕꯉꯩ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯛꯄ ꯑꯗ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯁꯨꯝ ꯅꯣꯛꯅꯤꯡꯗꯅ ꯇꯧꯕꯅꯤꯗ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯂꯥꯡ ꯐꯥꯡ ꯋꯥꯈꯜꯒ ꯇꯧꯔꯝꯂꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯍꯌꯦꯡꯗꯨ ꯅꯃꯥꯅꯦ ꯑꯩꯅꯦ ꯅꯪꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯈꯣꯏꯒꯤ ꯑꯥꯒꯤ ꯃꯃꯥꯍꯣꯏꯒꯤ ꯃꯄꯥꯝꯒꯤ ꯕꯣꯕꯣꯛꯈꯣꯏꯗ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯤ ꯑꯗꯨꯗ ꯅꯪꯁꯨ ꯆꯠꯀꯗꯧꯔꯤꯕꯅꯤꯀꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯉꯥꯏꯈꯣ ꯅꯪꯅ ꯍꯟꯗꯛ ꯇꯨꯏꯁꯟ ꯇꯧꯔꯤꯕꯁꯤꯅ ꯀꯌꯥꯝ ꯀꯨꯏꯔꯕ ꯊꯥ ꯐꯥꯔꯒꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯁ ꯕꯕꯣ ꯐꯥꯒꯗꯕ ꯈꯔ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯝꯂꯕꯅꯤꯗ
ꯅꯪꯅ ꯇꯨꯏꯁꯟ ꯆꯠꯂꯤꯕꯁꯤꯕꯨ ꯑꯗꯨ ꯐꯥꯎꯕ ꯄꯥꯅꯕ ꯉꯝꯗꯕ꯭ꯔꯣ ꯍꯥ ꯑꯩ ꯍꯌꯦꯡ ꯍꯪꯇꯣꯔꯛꯎ ꯃꯤꯅꯅꯦ ꯑꯩꯒꯤ ꯊꯛꯇ ꯋꯥ ꯉꯥꯡꯕꯁꯤ ꯏꯄꯥ ꯀꯌꯥ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯥꯍꯨꯜꯒꯤ ꯃꯄꯥꯕꯨꯡ ꯕꯤꯅꯥꯠ ꯄꯔꯞ ꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯃꯄꯥꯕꯨꯡ ꯕꯤꯅꯥꯠꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯣꯟꯗ꯭ꯔꯪꯗꯣ ꯃꯈꯥ ꯆꯠꯊꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯔꯥꯍꯨꯜ ꯕꯤꯅꯥꯠ ꯑꯃꯗꯤ ꯐꯖꯇꯣꯟ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯔꯥꯍꯨꯜꯒꯤ ꯃꯕꯣꯛ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯍꯥꯏꯕꯗꯤ ꯐꯖꯇꯣꯟꯒꯤꯅ ꯃꯄꯥꯝꯗ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯆꯠꯈꯤ ꯃꯈꯣꯏꯅ ꯊꯕꯛ ꯆꯠꯂꯤꯕꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯐꯖꯇꯣꯟꯒꯤ ꯃꯕꯨꯡ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯊꯕꯛ ꯈꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯆꯥꯛ ꯆꯥꯅꯕꯒꯤ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯃꯈꯣꯏ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯪꯍꯧꯗꯅ ꯂꯝꯕꯤ ꯒꯣꯂꯥꯏ ꯑꯃꯗꯒꯤ ꯍꯥꯏꯗꯣꯔꯛꯄ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯕꯤꯅꯥꯠꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯣ ꯃꯈꯥꯗꯥꯡ ꯑꯣꯟꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯤꯅꯥꯠꯇꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯔꯥꯍꯨꯜ ꯑꯃꯗꯤ ꯐꯖꯇꯣꯟ ꯈꯔ ꯁꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯐꯥꯎꯕꯗꯤ ꯇꯥꯔꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯐꯖꯇꯣꯟ ꯑꯃꯗꯤ ꯔꯥꯍꯨꯜ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯤꯅꯥꯠꯀꯤ ꯃꯊꯧ ꯃꯉꯝꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯔꯥꯍꯨꯜ ꯃꯄꯥꯕꯨꯡ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯃꯊ꯭ꯋꯥꯏ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯀꯥꯒꯅꯤ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯥꯒꯤ ꯃꯃꯥ ꯐꯖꯇꯣꯟꯁꯨ ꯑꯗꯨꯃꯉꯥꯏ ꯃꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯤ ꯔꯥꯍꯨꯜꯒꯤ ꯃꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅ ꯃꯇꯝꯅ ꯁꯨꯝ ꯄꯨꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯕꯤꯅꯥꯠꯁꯦ ꯇꯞꯅ ꯑꯁꯨꯝꯅ ꯀꯥꯎꯊꯣꯔꯛꯈꯤ ꯕꯤꯅꯥꯠ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 1.5ꯒꯤ ꯃꯇꯨꯡꯅꯤ ꯔꯥꯍꯨꯜꯗꯣ ꯅꯣꯡꯃ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯄꯔꯥ ꯇꯥꯛꯂꯤꯉꯩ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯣꯟꯅ ꯇꯥꯛꯂꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯨꯝ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯒꯤ ꯋꯥꯈꯜꯅꯅꯤ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯁꯤ ꯀꯣꯛꯇꯝꯇ ꯆꯪꯗꯦ ꯑꯩꯅ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯣꯏꯔꯣꯏꯗꯕ ꯉꯥꯛꯇꯅꯤꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇꯗꯤ ꯑꯣꯖꯥ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯔꯥꯍꯨꯜꯅ ꯃꯀꯣꯛ ꯑꯗꯣ ꯈꯣꯔꯣ ꯈꯣꯠꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯗꯨꯗ ꯑꯣꯖꯥꯗꯨꯅ ꯔꯥꯍꯨꯜ ꯀꯩꯗꯧꯔꯦ ꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯧꯒꯠꯂꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯍꯨꯜ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯑꯣꯖꯥꯗꯣ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯅꯥꯠꯀ ꯁꯛꯇꯝ ꯑꯣꯏꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯄꯥꯕꯨꯡꯗꯤ ꯀꯃꯥꯏꯅ ꯁꯤꯗ ꯂꯥꯛꯏꯕ ꯑꯩꯒꯤ ꯑꯣꯖꯥꯒ ꯑꯣꯏꯔꯝꯃꯤꯅꯦ ꯑꯣꯖꯥꯗꯣ ꯏꯪꯉꯛꯏ ꯔꯥꯍꯨꯜꯗ ꯍꯣꯏ ꯅꯪꯒꯤꯗꯤ ꯉꯨꯗꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯍꯨꯜꯗꯣ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯃꯍꯥꯛꯇꯣ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜ ꯁꯣꯔꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯗꯨꯁꯨ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ ꯐꯔꯦ ꯌꯨꯝꯗ ꯍꯜꯂꯒꯅꯦ ꯅꯣꯏꯒꯤ ꯃꯃꯥꯗ ꯅꯪ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯍꯥꯏꯌꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯖꯥꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯣꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯤ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯈꯤꯕꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯎꯗ꯭ꯔꯕꯁꯨ ꯔꯥꯍꯨꯜꯅꯗꯤ ꯎꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯁꯤꯕꯨ ꯍꯧꯖꯤꯛꯁꯤꯕꯨ ꯃꯪꯂꯤꯕ ꯖꯥꯠꯂꯅꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯣꯖꯥ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯃꯔꯥꯡ ꯂꯥꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯔꯥꯍꯨꯜꯅ ꯇꯥꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯀꯤꯔꯕ ꯕꯨꯠ ꯑꯃꯒꯤ ꯐꯤꯂꯝ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤꯗꯤ ꯕꯨꯠ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏ ꯍꯥꯏꯔꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏ ꯑꯁꯦ ꯑꯊꯥꯞꯄ ꯆꯤꯡ ꯑꯃꯗ ꯄꯨꯔꯒ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯐꯪꯂꯤ ꯍꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯄꯨꯔꯒ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯤꯡ ꯑꯁꯦ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯂꯨꯞꯊꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯕꯨꯠ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯄꯨꯕꯤꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯤ ꯕꯨꯠꯀꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯔꯥꯍꯨꯜ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯀ ꯁ꯭ꯀꯨꯜ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯅꯥꯏ ꯍꯥꯏꯗꯨꯅ ꯉꯁꯤ 2-3 ꯁ꯭ꯀꯨꯜ ꯀꯥꯔꯛꯈꯤꯗ꯭ꯔꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯍꯥꯟꯋꯥꯏꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯔꯦꯜ ꯀꯥꯎꯊꯣꯛꯄꯒꯤ ꯂꯩꯋꯥ ꯃꯍꯥꯛ ꯍꯩ ꯈꯪꯉꯤ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯅꯥꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ
asumna tawduna rahul do school gi matam lurak pa ngai badu othona wana ngai khre school gi matam hek loibaga mahak yumda phawba sangdaba makai ngahan wai gi matam da mahakna laikidraba kanagumba miyui amagi thawai mirel bu kauthoklaga sijingnaba yai hairakhiba mamanaba adu gi manakta mahak lakli asum lakpana mamanaba adu gi mayum jawrabada rahulna mamanaba adu bu kana kauri matam aduda mamanaba adu gi mama ado tholoklaga aima ibungo namanabadi nadana phamunga tumine chango asumna haiduna mahakpu phamungdomda kausilai matam aduda mamanaba ado drip kaptuna phamungda taduna leirami rahul changchalakpa ubada mamanaba aduna changlu u haiduna nokhet tawduna mahakpu taram kausilli madugi matung rahul mora aduta phamtharaka mamanaba aduda itaw aisi itaw ga kari gumba wari umta tanage haiduna laklibani kari wari noni itaw kayam rupa jano as luha jainda ngahan wa itawna mi asiba chi kram mi ge thawai minel ko thukpa yaina haibudu kamdo bajano madu puta singni jabro kari gino itaw nana du hangli budu ba as ai amtang try tawgi tawbani da isa se yam sarang khayang na bai tare as itaw ai kayara khana tawkhrabani suthok tholok tabani da mina panghai haina bai wani ai khona tawriba mantra do oiba yaba mantra nateba as adu rasu itaw di changyeng tawrabani na lai natraga lakti yai natraga yadi haibadu khangnedana adu krana khangni rasi jan da bora masu ha adu ai pe try tawgeba lewa mantra tumta hairo ga doroge asumna rahulna giri takchillakba aduda mamanaba aduna adu orbade phare boiga kulobol lokthor o haiduna lokthok halli matam aduda mamanaba aduna ai kaba giyakki aduga tawna fadana mami halaga ningthi jana je o hairam laga poi aduda mahana yamna wana paikhallaga kulom aduna kaba khare yekli layek adu ubada rahulna khangli mahana yekli base star ni haibasi matam aduda rahulna era itawna yekli bududi star ni da adumna harkada mamanaba aduna mani taw star ni adu masi yek matamda nahangna lairon amadi songadabani lairon do ai boisi gi makhada irage ko asumna haraga lairon do gara ikri asumna iwe hek loibaga rahul don sinduna sigi lewasna ne yekligi manungda songadaba aduga se yek pe hek loibaga ne namitu chejet bisallaga sigi star sigi mayai asida kendal lama thangadaba aduga suthek marida sigi matonda ma mari ama thangadaba punna kendal manga thangadaba khangani koita khangani ta ado sungadaba lairon di sidlo irabro irabani se asumna hairaga rahul da boya do bisalakli rahul jamna harauna mamanaba aduda thank you haramlaga chatkri matam aduda rahul gi mamanaba aduna oi cheran turan amuk tholok tarane adum lahori rahul karisu haramdana adumak chatkri matam aduda rahul ki mamanaba aduna aina kayara khando hona khrab thabak asibu suya da ba mi gi a priyang tawna puthuroko mantra sibu asumna hairaga adumak lehori mahakti lairona se mahaki mayamba singna class 10 karak matamda season nakhi haiduna mathang wari sadarakadegi mahakna amuk lohori bani asumna makhoi gi sumathang agi makoktagi asum samtharakana haujik namu rahul gi baba nabana paibani haujik namu rahul na lewa mantra singa do pairi rahul yamna harauna mayum lomda hanjalakli matamaruda mama phajatona namanaba singdi ngasani school halakre aduga nahakna kadaida ngawruga leuribano haiduna mamana rahul bu phuri matamadu rahul na kapladuna ai imanaba amaki masangamde haibado hangba chalubani haiduna khumi matamaduda phajatona adu warabasu yumda halakaba matungda satkadabari haiduna sairi rahulna yumda mukchang adamohan hanto hanjin tawbagi mahut school ke manak nakpaduda adu mukchang nam labani haiduna mamada wari sabadagi phajatton do sawbanem thakiduna phare chak ka thoknaba tawro hairamlaga mahak ado adumak magi thabak tawkhum aduda tawkhri asumna tawduna matam adu haukhri numidangi matam moisalakli rahul do ngasai bamanaba aduna pirakhiba lewa mantra do yamna kanna chimpha puranaba pari aduga yekliba layak adusu mahangna yamna kanna chumnanaba yekli asumna yekpa loraklaba matungda hojikti rahul phanayamna hairi rahul chak chani haiba phawba kawba makai yamna kanna layak ado yekli
सोमदना फजतोना राहुलबू चाक चाननबगी हंजिन हंजिन कौरी अदुबू राहुलना परीक्षागे अरुब लाइरिक पारी याखिरोय ngahak lerage चाके हाइदुना थंबदगी फजतोनसु चानिंगदबसु मसानुपा याउदबा अदुदा माहकसु अदुमक ngaiduna leiribani चाकसंगदा थबक तौना तौना ngaiduna leibado ngamlaktraदुना फजतोन मसानुपा राहुल की मनाक्ता लागली ngangladuna चाकची चाथोकलगा हयेंग अयुफो पाबा याबदुबु चाकी चाथोक रुसिलाओ हाइदुना राहुलबु कौरगा संगी मतम अदुता राहुल पमा चंगलकपदुदा फाक्तोक्तुना इजेक्लमलिबा अमदी लेवा मंत्र पारमलिबा बॉय अदो सत खुमजली अदुगा महांगना अतोपा लाइरिक अमा तंखाइ फावबा सत हांगतलगा बिरेंग पादुना अमदी बॉय कुलोम पुथोक्तुना इननबा यामना कन्न होनदुना लेरी तौरिबा मचागे मतौ अदुता फजतोन यामना हराउजरी मतम अदुता फजतोन चंगसिलकलगा हाय चाक तो चाथोकनबा तौरसलाव इमाने चाक लामना लोइरेबा नंगबो अदुगाने नंग लाइरिक पाबदो इमा संगबिगसे हाय नोंगानबो पाउसी अदोमना हायरपत राहुल होय इमा हाइदुना माक होगलकली असमना तौदुना फजतोन अमदी राहुल मखोय अनि चाकसंगदा लाकुना चाक चामिनरी तंजा अदुमकदा राहुलना लेरंबा का अदुता ममी सामी कनागुंबा अमा थोरकलगा राहुलना ngasai पाइरंबा बॉय अदुदो महाना पाइखलकली मतम अदुता ममी सामी तौबा अदुना करिगुंबा खरा खंगखिबगुम बॉय अदो तपना हानगे फमना थनलबा मतुंगदा महा चाकसंगलोमदा लाखी महाना चाकसंगलोमदा लाको मतमददी महाना चाकसंगी थुंजिपान अदो हेक कांसिनगे तौबगा राहुल थोलपगा मपा चानदुना महागसे फावदोक्तुना चखरगा राहुल महाकी कातमना परपरप तत्खी मतम अदुता राहुल होइगी चाखुंगी थोंनि पांदा लेरंबा ममी अदुना ए ऐसी फगलगा चखिनी असमना खलगा मतुंग इनरकली असमना राहुल की मतुंग इनरकलबदा राहुलना ngasai पाखिबा लाइरोन अदो मखा चथदुना पारई अदुगा कावदनबा यामना कन्नसु इदुना कावदनबा होनरी असमना तौदुना महाना यामना कन्ना होनरकपदुना नुमिदांगी पुंग मापन मुक तछलकलबा अदवाइदा लेवा मंत्र सिंह अदुसु सिंफा पुरी अदुगा महाना येगलिबा स्टार की मवोंग मानबा अदुसु येकपा हैरी अदुमना हायरकपदुदा राहुल यामना हराउना अदुइबा तारगदी हौजिक हेता थपगा से पांगथोकपा हौरगे खलदुना महाना अकोइबदुदा बॉय अपाकपा मा हिंगलई मतमदुदा राहुलना करिगुंबा मा खंनिंग निंगसंगदखी हाइस अखोइ मासी तुमदबदी यारोय अखोइ मना आइगे नाक्ता सुम संगदुन लेरबदी आइगे थपकसे माइ पापा ngamलरोय अदुइबा तारगदी आई तुमजनबा सारगी असमना खलगा राहुल फमुंगदा काकतुना महाक तुमसिनबा साख्रै सोमदना फजतोन कोलिक वाइरम पुनमक सेंजिनबा लोरदुना राहुल के मनाक तुमना परपरप लाकली राहुल के मनाक जरोकलबदा फजतोना ऐमा मसी के अनाक्सिदी तुमलगा लेमुक लेरमेदरसे ngasai chakcha jingedadi lairikse पाखिबसिना चकचा हेक्तोखिबदगी तुमग्रेनसे असुमना ngang फजतोना राहुलबु कांखन खंजनबिरी फजि सुपचनबिरमी नुमितो नोंसु मंगी तागदोरिबर करिनो मुमसाक साकली मसिदगिदी फजतोन राहुलबु निथिना थनमलबगी तुंगदा महाक थोंगदो ngasallamlaga महाकी तुमफों कादा अदुमक चतख्री ngehaकी मतुंग राहुलदो तपना हौगलई मतमदुदा राहुलना अस हुमांग सौबने अखोई इमासना इंगोदम फजि सुपचनबिरमी तौरिसे असमना हायरगा महाक तपना कुमथरकलगा महाना पाखिबा लाइरोन सिंगदो अमुक हंदुना हेना निंगसिंगनबा कावदनबैदमक्ता लाइरोन अदो सोली अदुगा होरे महाकना येकदौरिबा बॉय अदो करमबदा येक्सिगे हायदुना वखल तौबा याबा तौरबगी तुंगदा बॉय अमबु महाना खल्ले असमना तौदुना राहुल यामना थेंजलकपा अहिंगी मतम ngaiduna leikhi राहुलना तौगदौरिबसी अतोपा लमहांग तुमहांग अमदी नारक मोंसुंगा तौगदबनती महाकी कामनुंग असिदा अदुमक तौजगदौरिबनी असुमना तौदुना लेरिंगै हौजिक्ति राहुलना कानाति थेंगेरा ngangera थबकसे हौजि हेक्ता हौरगे खलदुना महाक बॉय अपाकपा अंगौबा अमदा महाकी स्टार की मवोंग अदो येकपा हौरई अदुमना स्टार अदो येकपा हौरकपा अदुता राहुलदो मसादा करिनो खंगदबा निंकोक निंजिंग मांजिंग सोय जिंग लाउबा कया फावबा हौरई मतमरुदा राहुलना करिनोदा अइगी सासिदा फारुकलिबसिबो होरेना सिंबगी लाइदो मुथोलक्तनाने इखोई पाबुंगदी लाक्त्रदना अदुमना खन्ना सुम थबकदो पाइखलकपना नुमिदांगी पुंग तरा खरा हेलकपा तरामाथु तासलकपा दवाइदा महाकी थबकदो येकपा खोटपा कैंडल थानपा पुनबक
ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯔꯥꯍꯨꯜꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄ ꯑꯗꯨꯗ ꯑꯀꯣꯏꯕꯗ ꯃꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯠꯄꯒꯨꯝ ꯇꯧꯏ ꯃꯗꯨꯗ ꯔꯥꯍꯨꯜꯅ ꯀꯔꯤꯅꯣꯅꯦ ꯂꯥꯛꯄ ꯍꯧꯔꯕꯖꯥꯠꯂꯥ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯂꯥꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯔꯥꯍꯨꯜꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯎꯆꯤ ꯑꯃ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯎꯏ ꯃꯗꯨ ꯎꯕꯗ ꯔꯥꯍꯨꯜꯅ ꯏꯁꯤ ꯎꯆꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ ꯋꯥ ꯑꯣꯏꯔꯦ ꯑꯗꯨꯝꯅ ꯈꯜꯂꯒ ꯔꯥꯍꯨꯜ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯤ ꯀꯥꯒꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯦꯕꯥꯡ ꯑꯗꯣ ꯅꯤꯡꯊꯤꯅ ꯊꯝꯂꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯁꯣꯟꯒꯗꯕ ꯂꯩꯔꯣꯜ ꯑꯗꯣ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯔꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯁꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯁꯥꯎꯍꯨꯝ ꯐꯪꯗꯦ ꯑꯗꯨꯝꯅ ꯁꯥꯎꯍꯨꯝ ꯑꯃꯠꯇ ꯐꯪꯗꯕꯗꯨꯗ ꯔꯥꯍꯨꯜꯅ ꯈꯜꯂꯤꯕꯅ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯔꯥꯍꯨꯜ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯍꯟꯖꯤꯟ ꯁꯣꯟꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯂꯥꯛꯅꯅꯕ ꯀꯧꯔꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃꯠꯇ ꯐꯪꯂꯛꯇꯕꯗꯨꯗ ꯔꯥꯍꯨꯜ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯂꯣꯏꯁꯤꯜꯂꯝꯗꯕꯤꯗ ꯃꯍꯥꯛꯅ ꯀꯦꯟꯗꯜ ꯀꯥꯗꯣ ꯃꯆꯤꯟꯗ ꯃꯨꯊꯠꯂꯝꯂꯒ ꯕꯣꯏꯁꯤꯡ ꯑꯗꯣ ꯖꯦꯔꯦ ꯁꯦꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯍꯨꯜ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯍꯨꯜꯅ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯏꯃꯥꯗꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯑꯗꯨꯝꯅ ꯈꯜꯂꯒ ꯔꯥꯍꯨꯜ ꯃꯤꯀꯞ ꯊꯣꯛꯂꯛꯂꯒ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯀꯧꯔꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯥꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯔꯥꯍꯨꯜ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯒ ꯃꯃꯥꯗꯣ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ꯭ꯔꯥ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯐꯥꯎꯕ ꯌꯦꯡꯗꯕ ꯃꯈꯩ ꯃꯃꯥꯡ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝ ꯐꯥꯎꯕ ꯈꯪꯗꯅ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕꯗꯨ ꯎꯕꯗ ꯔꯥꯍꯨꯜ ꯑꯁ ꯑꯥꯗ ꯀꯧꯔꯤꯅ ꯁꯤꯗꯤ ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ ꯑꯩ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯆꯠꯈꯤꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯩꯁꯨ ꯃꯨꯠꯊꯣꯛꯈ꯭ꯔꯤ ꯃꯩ ꯃꯨꯠꯊꯣꯛꯈꯤꯕ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯒ ꯃꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯂꯥꯅꯤꯡꯊꯧ ꯀꯥ ꯑꯗꯣꯝꯗ ꯂꯥꯇꯦꯟ ꯊꯥꯟꯕꯒꯤ ꯃꯩꯉꯥꯜ ꯑꯃ ꯎꯔꯤꯕꯗꯣ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯑꯁꯤꯗ ꯂꯥꯇꯦꯟ ꯂꯩꯔꯦꯅꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯂꯥꯅꯤꯡꯊꯧ ꯀꯥꯗꯒꯤ ꯂꯥꯇꯦꯟ ꯑꯗꯨ ꯂꯧꯔꯒ ꯄꯔꯞ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯒꯥꯟꯗ ꯉꯁꯥꯏ ꯂꯦꯞꯐꯨꯕꯗꯣ ꯂꯦꯞꯄꯝꯗ꯭ꯔꯤ ꯔꯥꯍꯨꯜꯅ ꯈꯜꯂꯤꯕꯅ ꯀꯅꯥꯒꯨꯝꯕꯅ ꯃꯃꯥꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯑꯗꯨꯝꯅ ꯔꯥꯍꯨꯜꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯎꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈ꯭ꯔꯤꯕꯗꯣ ꯔꯥꯍꯨꯜꯅ ꯎꯕꯗꯒꯤ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛ ꯄꯔꯞ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯔꯥꯍꯨꯜꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯗꯨꯡ ꯆꯦꯜꯂꯒ ꯃꯄꯥꯕꯨꯡꯕꯨ ꯃꯍꯥꯛꯅ ꯀꯧꯔꯒ ꯃꯄꯥꯕꯨꯡꯕꯨ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯝꯅ ꯊꯤꯔꯤꯉꯩ ꯑꯗꯨꯝꯅ ꯔꯥꯍꯨꯜꯅ ꯃꯄꯥꯕꯨꯡ ꯀꯧꯔꯒ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯐꯖꯇꯣꯟꯅ ꯇꯥꯕꯗꯒꯤ ꯐꯖꯇꯣꯟ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯇꯣꯟꯅ ꯑꯩꯃꯥ ꯀꯅꯥꯏ ꯑꯉꯥꯡꯅꯣꯅꯦ ꯑꯁꯤꯗ ꯀꯅꯥꯅꯣꯅꯦ ꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯣ ꯄꯥꯕꯨꯡ ꯍꯥꯏꯗꯅ ꯃꯁꯤꯕꯨ ꯔꯥꯍꯨꯜ ꯅꯠꯇꯕ꯭ꯔꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯖꯇꯣꯟ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯆꯥꯅꯨꯄꯥ ꯔꯥꯍꯨꯜꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯑꯗꯨꯒ ꯀꯥ ꯑꯗꯨꯗ ꯀꯩꯅꯣ ꯀꯦꯟꯗꯜ ꯑꯃꯗꯤ ꯆꯦꯁꯨ ꯃꯌꯥꯝ ꯑꯃ ꯆꯈꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯐꯖꯇꯣꯟꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯔꯥꯍꯨꯜꯅ ꯃꯄꯥꯕꯨꯡꯕꯨ ꯀꯧꯗꯨꯅ ꯆꯠꯂꯤꯕꯗꯨ ꯃꯅꯤꯡꯂꯣꯝ ꯌꯧꯈꯤꯕꯒꯤꯅꯤ ꯃꯁꯤꯗꯒꯤꯗꯤ ꯐꯖꯇꯣꯟꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯔꯥꯍꯨꯜꯗꯣ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯃꯅꯤꯡ ꯃꯌꯥ ꯑꯗꯨꯗ ꯄꯥꯕꯨꯡ ꯉꯥꯏꯈꯣ ꯄꯥꯕꯨꯡ ꯀꯧꯔꯒ ꯆꯠꯂꯤꯕꯗꯨꯗ ꯐꯖꯇꯣꯟ ꯆꯦꯟꯁꯤꯜꯂꯒ ꯔꯥꯍꯨꯜꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯍꯦ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯄꯥꯕꯨꯡꯅꯣ ꯅꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯕꯗꯨꯗꯤ ꯂꯥꯛꯑꯣꯁꯦ ꯏꯃꯨꯡꯗ ꯆꯪꯉꯕꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨ ꯔꯥꯍꯨꯜꯅ ꯃꯃꯥꯗ ꯌꯦꯡꯂꯛꯂꯒ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯣꯝꯗ ꯂꯥꯛꯑꯣꯅ ꯁꯨꯝ ꯆꯠꯈꯤ ꯑꯗꯨꯒ ꯊꯣꯡꯒꯥꯟꯗꯁꯨ ꯃꯥꯅ ꯑꯩꯕꯨ ꯈꯨꯠ ꯈꯜꯂꯒ ꯀꯧꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟ ꯏꯄꯥ ꯄꯥꯈꯠꯂꯛꯏ
ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯔꯥꯍꯨꯜꯅ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯏ ꯑꯗꯨꯗ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤꯕꯁꯤꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟ ꯄꯥꯈꯠꯂꯗꯨꯅ ꯐꯔꯦꯁꯦ ꯏꯃꯨꯡꯗꯅꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯐꯖꯇꯣꯟꯅ ꯔꯥꯍꯨꯜꯕꯨ ꯏꯃꯨꯡꯂꯣꯝꯗ ꯊꯦꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯏꯃꯥ ꯑꯩꯗꯤ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯤꯌꯦ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯄꯅꯤ ꯃꯃꯥꯡꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯍꯨꯜ ꯄꯔꯞ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯖꯇꯣꯟꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤꯅ ꯃꯍꯥꯛꯁꯨ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯗꯕ ꯌꯥꯗꯕꯅꯤ나 ꯃꯍꯥꯛꯅꯁꯨ ꯍꯣꯏ ꯐꯔꯦ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯎꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛ ꯃꯥꯡꯊꯣꯡ ꯇꯥꯅ ꯃꯍꯥꯛꯁꯨ ꯒꯝ ꯂꯥꯛꯂꯤ ꯃꯅꯤꯡꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯁꯣꯝꯗꯅ ꯔꯥꯍꯨꯜꯗꯣ ꯑꯃꯨꯛꯀꯁꯨ ꯃꯄꯥꯕꯨꯡꯕꯨ ꯎꯈꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯖꯇꯣꯟ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯒ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯔꯥꯍꯨꯜꯗ ꯍꯥꯏ ꯇꯨꯝꯅꯅꯕ ꯇꯧꯔꯣ ꯃꯩꯁꯨꯅꯦ ꯂꯥꯛꯇꯦ ꯇꯧꯔꯤꯁꯤ ꯄꯨꯝꯃꯝ ꯃꯝꯃꯦ ꯃꯥꯔꯒ ꯆꯦꯟꯕꯗꯅꯦ ꯈꯨꯔꯥꯏꯁꯤꯅ ꯊꯣꯡꯒꯤ ꯄꯥꯟꯗꯨ ꯌꯩꯁꯟꯈ꯭ꯔꯦ ꯅꯥꯕꯅꯁꯨ ꯂꯣꯏꯔꯁꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯇꯦꯟ ꯑꯗꯣ ꯃꯃꯥꯅ ꯄꯥꯏꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯔꯥꯍꯨꯜꯕꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯍꯜꯂꯝꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯌꯨꯝ ꯑꯗꯣ ꯃꯩ ꯈꯪꯂꯥꯛ ꯂꯥꯛꯏ ꯃꯁꯤꯗꯒꯤꯗꯤ ꯐꯖꯇꯣꯟꯅ ꯃꯁꯤꯒꯤ ꯃꯩꯁꯦ ꯑꯃꯨꯛ ꯂꯥꯛꯂꯗꯕꯅꯤ ꯐꯔꯦ ꯀꯣꯏꯕꯨꯡꯉꯣ ꯇꯨꯝꯍꯧꯔꯣ ꯅꯪꯅꯦ ꯂꯥꯡꯐꯥꯡ ꯇꯧꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯐꯖꯇꯣꯟ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯁꯣꯝꯗ ꯔꯥꯍꯨꯜꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯕ ꯃꯇꯨꯡꯗ ꯇꯨꯝꯊꯅꯕꯒꯤꯗꯃꯛ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯍꯤꯞꯊꯈ꯭ꯔꯤ ꯐꯖꯇꯣꯟ ꯃꯆꯥꯒꯤ ꯀꯥꯔ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯗꯣ ꯐꯂꯞ ꯆꯤꯡꯂꯝꯂꯒ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯔꯥꯍꯨꯜꯅ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯒ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ ꯔꯥꯍꯨꯜꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯝꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ ꯔꯥꯍꯨꯜꯗꯣ ꯃꯁꯥ ꯃꯎ ꯑꯗꯣ ꯂꯦꯡ ꯑꯣꯠꯇꯨꯅ ꯍꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯔꯥꯍꯨꯜꯅ ꯃꯃꯥꯕꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯃꯥꯕꯨ ꯀꯧꯔꯨꯕꯗꯗꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯔꯥꯍꯨꯜ ꯄꯥꯈꯠꯄ ꯊꯨꯛꯀꯠꯄ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯃꯥꯕꯨꯡꯕꯨ ꯀꯧꯕ ꯉꯝꯂꯛꯇꯕꯗꯨꯗ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯦꯡꯅꯅꯕ ꯑꯣꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯈꯜꯂꯤꯕꯁꯦ ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯔꯥꯍꯨꯜꯗꯣ ꯃꯁꯥ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯈꯤꯕ ꯑꯃꯗꯤ ꯍꯧꯒꯠꯄ ꯉꯝꯗꯕ ꯂꯥꯎꯕ ꯉꯝꯗꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯥꯍꯨꯜꯗꯣ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯌꯥꯔꯣꯝꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯇꯞꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯏ ꯇꯧꯔꯤꯕꯗꯣ ꯔꯥꯍꯨꯜꯅ ꯃꯉꯛ ꯑꯗꯨ ꯈꯨꯌꯥꯔꯣꯝꯗ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗꯗꯤ ꯎꯔꯤ ꯃꯗꯨ ꯎꯕ ꯑꯗꯨꯗ ꯔꯥꯍꯨꯜꯗꯤ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯂꯩꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯊꯕꯥꯛꯂꯣꯝꯗ ꯑꯁꯨꯝ ꯀꯥꯈꯠꯂꯛꯂꯤꯕ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯨꯡꯌꯣꯝꯂꯕ ꯃꯃꯤꯠ ꯃꯅꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯨꯅ ꯔꯥꯍꯨꯜꯒꯤ ꯃꯉꯛ ꯁꯝ ꯌꯧꯔꯛꯂꯕꯗ ꯔꯥꯍꯨꯜꯗꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ ꯉꯁꯥꯏ ꯃꯈꯩ ꯂꯥꯎꯕꯗ ꯃꯈꯣꯟ ꯊꯣꯛꯂꯝꯗꯕ ꯔꯥꯍꯨꯜꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯕꯗ ꯑꯍꯧꯕ ꯃꯈꯣꯜ ꯊꯣꯛꯈꯤ ꯑꯗꯨꯝꯅ ꯃꯈꯣꯜ ꯑꯗꯣ ꯍꯧꯅ ꯊꯣꯛꯈꯤꯕꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯐꯖꯇꯣꯟ ꯃꯤꯀꯞ ꯈꯪꯊꯣꯛꯏ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯑꯃꯨꯛꯇꯪ ꯀꯧꯈꯤꯕꯅꯤꯅ ꯐꯖꯇꯣꯟ ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯇꯥꯍꯧꯕ ꯑꯣꯏꯕꯅꯤꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯖꯇꯣꯟꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜꯗꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯤ ꯐꯖꯇꯣꯟꯅ ꯈꯜꯂꯤꯕꯅ ꯔꯥꯍꯨꯜꯁꯦ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯐꯖꯇꯣꯟꯗꯣ ꯇꯨꯝꯊꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯃꯨꯡꯗꯒꯤ ꯕꯨꯔꯨꯞ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯒꯤ ꯐꯖꯇꯣꯟ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯥ ꯔꯥꯍꯨꯜꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯊꯣꯡ ꯑꯗꯣ ꯁꯨꯍꯥꯡ ꯍꯥꯡꯂꯛꯈꯤꯗ꯭ꯔꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕ ꯐꯖꯇꯣꯟꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯅꯅꯕ ꯁꯤꯡꯒꯣꯡꯗ ꯄꯥꯛꯊꯔꯒ ꯌꯦꯡꯂꯛꯄꯗꯗꯤ ꯔꯥꯍꯨꯜꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯎꯞꯁꯤꯜꯂꯒ ꯃꯃꯥꯏ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯃꯃꯥꯅ ꯌꯦꯡꯂꯛꯂꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯗꯣ ꯏꯃꯨꯛ ꯉꯥꯡꯅ
ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯅꯟꯊꯗꯨꯅ ꯂꯩꯔꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯐꯟꯗꯣꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨꯁꯨ ꯐꯥꯛꯇꯣꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯟꯗꯣꯛꯂꯒ ꯇꯥꯔꯤꯕ ꯑꯃꯗꯤ ꯐꯔꯪ ꯐꯔꯪ ꯆꯣꯡꯂꯤꯕ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯐꯖꯇꯣꯟ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯤꯃꯟꯈꯤꯕꯅ ꯀꯟꯅ ꯀꯟꯅ ꯔꯥꯍꯨꯜꯕꯨ ꯀꯧꯔꯤ ꯑꯗꯨꯝꯅ ꯀꯧꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯐꯖꯇꯣꯟ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯇꯥꯔꯗꯨꯅ ꯀꯔꯤ ꯇꯧꯅꯕ ꯌꯥꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯆꯪꯁꯤꯟꯅꯔꯛꯂꯤ ꯑꯗꯨꯝꯅ ꯆꯪꯁꯤꯟꯅꯔꯛꯂꯒ ꯍꯥꯏ ꯐꯖꯇꯣꯟ ꯀꯩꯗꯧꯔꯒꯅꯤ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯀꯞꯂꯤꯕꯗꯨꯕꯣ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯖꯇꯣꯟ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯂꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯐꯖꯇꯣꯟꯅ ꯔꯥꯍꯨꯜꯒꯤ ꯀꯥ ꯃꯅꯨꯡꯗ ꯔꯥꯍꯨꯜꯁꯦ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯟꯊꯔꯒ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯧꯔꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯅꯝꯐꯨꯗ ꯐꯛꯀꯥꯏꯔꯒ ꯔꯥꯍꯨꯜꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄꯗꯗꯤ ꯔꯥꯍꯨꯜꯗꯣ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯀꯥꯡꯈꯔꯣꯝꯗ ꯆꯪꯁꯤꯜꯂꯒ ꯃꯀꯣꯛ ꯑꯗꯨꯅ ꯀꯥꯡꯈꯔꯣꯝꯗ ꯂꯤꯊꯣꯛꯂꯒ ꯀꯔꯥꯏꯗꯅꯣ ꯄꯥꯏꯗꯨꯅ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯨꯠ ꯃꯁꯥ ꯐꯟꯗꯣꯛꯇꯨꯅ ꯀꯣꯏꯂꯥꯝ ꯂꯥꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯁꯌꯦꯡꯗ ꯁꯒꯥꯗ ꯄꯥꯏꯔꯒ ꯃꯍꯥꯛꯄꯨ ꯀꯥꯡꯈꯗꯒꯤ ꯁꯣꯔꯣ ꯂꯥꯞꯇꯨꯅ ꯆꯤꯡꯊꯣꯛꯏ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯔꯥꯍꯨꯜꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯍꯥꯛꯀꯤ ꯃꯊꯛꯀꯤ ꯈꯣꯡꯒꯥꯎ ꯑꯗꯨꯗꯤ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯌꯦꯡꯂꯨꯕꯗꯗꯤ ꯐꯥꯏꯒꯟꯗꯒꯤꯅ ꯈꯣꯡꯗꯣꯟ ꯐꯥꯎꯕ ꯈꯨꯖꯤꯟꯅ ꯈꯣꯠꯈꯤꯕꯒꯤ ꯃꯔꯝ ꯀꯌా ꯉꯥꯡꯁꯪ ꯉꯥꯡꯅ ꯇꯥꯔꯤꯕ ꯑꯃꯗꯤ ꯀꯌꯥꯗꯅ ꯏ ꯊꯣꯛꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯔꯥꯍꯨꯜꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ ꯃꯌꯥꯝꯁꯨ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯒꯨꯝꯕ ꯂꯩꯔꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯥꯛꯊꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯀꯥꯡꯈꯗꯣ ꯏꯍꯥꯡ ꯍꯥꯡꯉꯤ ꯔꯥꯍꯨꯜ ꯄꯥꯈꯠꯄ ꯀꯤꯃꯟꯈꯤꯕꯗ ꯃꯁꯥꯗꯣ ꯑꯗꯨꯃꯛ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯋꯥꯟꯊꯈ꯭ꯔꯤ ꯔꯥꯍꯨꯜꯅ ꯑꯗꯨꯝꯅ ꯋꯥꯟꯊꯈꯤꯕꯗꯨꯗ ꯃꯌꯥꯝꯁꯨ ꯔꯥꯍꯨꯜꯕꯨ ꯀꯧꯔꯗꯨꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯔꯥꯍꯨꯜꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯒ ꯍꯧꯒꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯔꯥꯍꯨꯜꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯍꯥꯛ ꯀꯥꯡꯈ ꯃꯅꯨꯡꯗ ꯆꯪꯉꯒꯤ ꯅꯈꯣꯏꯁꯨ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯐꯖꯇꯣꯟ ꯆꯦꯟꯁꯤꯜꯂꯛꯂꯒ ꯔꯥꯍꯨꯜꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯌꯥꯝꯅ ꯔꯥꯍꯨꯜꯁꯦ ꯉꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯤ ꯃꯁꯥꯗ ꯂꯥꯏꯒꯣꯛꯅꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯑꯉꯧ ꯑꯐꯩꯒꯤ ꯂꯩꯅꯥ ꯑꯃ ꯅꯥꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯉꯁꯥꯏ ꯔꯥꯍꯨꯜꯅ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯄꯥꯕꯨꯡꯕꯨ ꯀꯧꯔꯗꯨꯅ ꯆꯠꯂꯝꯕꯒꯤ ꯑꯃꯗꯤ ꯃꯅꯤꯡꯗ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯇꯕꯤꯗ ꯃꯄꯥꯕꯨꯡꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯣꯟꯊꯍꯧꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯝꯂꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯂꯥꯌꯦꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯁꯤꯗꯤ ꯗꯣꯛꯇꯔꯒꯤ ꯊꯕꯛ ꯅꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯃꯅꯤ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯀꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯍꯨꯜꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯕꯣꯝ ꯂꯥꯎꯅ ꯐꯃꯨꯡꯗꯨꯗ ꯍꯩꯊꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯅ ꯀꯥꯡꯊꯣꯜꯗ ꯌꯩꯕꯗꯒꯤ ꯂꯨꯈꯝ ꯑꯗꯣ ꯀꯥꯏꯔꯦ ꯏ ꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯣ ꯃꯣꯟ ꯑꯗꯨꯗ ꯗꯣꯝ ꯊꯣꯝꯖꯤꯜꯂꯤ ꯃꯌꯥꯝꯅ ꯔꯥꯍꯨꯜꯁꯦ ꯂꯥꯏ ꯐꯠꯇꯕ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯀꯣꯛ ꯑꯗꯣ ꯗ꯭ꯔꯦꯁꯤꯡ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯛꯂꯒ ꯔꯥꯍꯨꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯑꯃꯥꯏꯕꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯗꯨꯒ ꯃꯁꯤꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯕꯨ ꯀꯧꯔꯒ ꯁꯥꯟꯅꯔꯨꯔꯦꯗꯅ ꯑꯗꯨꯅꯅꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯀꯥꯁꯤꯗꯗꯤ ꯆꯪꯕ ꯌꯥꯈꯤꯔꯣꯏ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯂꯁꯤ ꯑꯗꯨꯗꯨꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯂꯥꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯥꯡꯉꯨ ꯍꯥꯏꯗꯨꯅ ꯂꯥꯡꯂꯕ ꯃꯇꯨꯡꯗ ꯔꯥꯍꯨꯜꯒꯤ ꯆꯪꯐꯝ ꯀꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝ ꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯣ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯅ ꯑꯃꯥꯏꯕꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯑꯃꯥꯏꯕ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯆꯪꯂꯛꯂꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯉꯛ ꯊꯦꯛꯇꯨꯅ ꯍꯥꯠꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯍꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨ ꯀꯅꯥꯅ ꯍꯥꯏ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯉꯥꯡ ꯋꯥꯅꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯥꯅ ꯁꯣꯏꯕꯗꯒꯤ ꯅꯪꯕꯨ ꯊꯦꯡꯅꯔꯨꯕ ꯀꯧꯔꯨꯕ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯄꯤꯔꯤꯕ ꯆꯥꯛꯊꯥꯛ ꯈꯔꯁꯤ ꯂꯧꯔꯒ ꯅꯍꯥꯛ ꯍꯟꯈꯤꯒꯗꯕꯅꯤ ꯀꯅꯥꯅꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒ ꯅꯈꯣꯏ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯒ ꯂꯩꯃꯤꯟꯅꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ
ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯇꯤꯃꯨ ꯂꯥꯏꯃꯨ ꯑꯣꯏꯂꯤꯕ ꯔꯥꯍꯨꯜꯒꯤ ꯃꯊꯥꯗ ꯆꯪꯂꯤꯕ ꯑꯗꯨꯅ ꯑꯩꯁꯦ ꯂꯪꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣ ꯑꯉꯥꯡ ꯑꯁꯤꯅ ꯅꯪꯕꯨ ꯀꯧꯕꯅꯦ ꯍꯥꯏꯕ ꯐꯩ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯍꯨꯜꯒꯤ ꯃꯀꯣꯛ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯕꯗ ꯑꯃꯥꯏꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯉꯥꯡ ꯑꯁꯤ ꯈꯔ ꯃꯊꯣꯡ ꯆꯥꯗꯦꯅꯤ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯥꯏ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯧꯊꯣꯛꯎꯔꯦ ꯁꯥꯟꯅꯕ ꯍꯩꯇꯕꯗꯒꯤ ꯂꯥꯏ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯅꯝꯂꯤꯕꯅꯤ ꯐꯔꯦ ꯁꯨꯝꯗꯧꯔꯣ ꯌꯦꯡꯕ ꯑꯃ ꯄꯨꯔꯛꯂꯣ ꯑꯗꯨꯗꯨꯒ ꯂꯩ ꯌꯦꯜꯍꯤꯡ ꯊꯥꯔꯒ ꯂꯥꯏ ꯈꯣꯏꯔꯝꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯌꯥꯝꯅ ꯌꯦꯜꯍꯤꯡ ꯊꯥꯅꯕ ꯌꯦꯟꯕꯥ ꯑꯃ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯄꯨꯅꯔꯛꯂꯤ ꯃꯇꯝꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯦꯟꯕꯥ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯅꯔꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯊꯪꯕ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯐꯝꯂꯒ ꯌꯦꯟꯕꯥ ꯑꯗꯨꯗ ꯍꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯆꯥꯛꯊꯥꯛꯇꯤ ꯏ ꯊꯥꯡꯕ ꯑꯁꯤ ꯅꯪꯅ ꯆꯥꯔꯒ ꯈꯤꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯌꯦꯟꯕꯥ ꯑꯗꯨꯒꯤ ꯂꯋꯥꯏꯗ ꯀꯥꯝꯊꯔꯤ ꯑꯗꯨꯒ ꯃꯈꯨꯠꯅ ꯇꯞꯅ ꯃꯃꯩ ꯐꯥꯎꯕ ꯃꯀꯣꯛꯇꯒꯤꯅ ꯃꯃꯩ ꯐꯥꯎꯕ ꯅꯥꯟꯊꯔꯕ ꯃꯇꯨꯡꯗ ꯌꯦꯟꯕꯥ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ ꯑꯗꯨꯝꯅ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯌꯦꯟꯕꯥ ꯑꯗꯣ ꯍꯣꯠꯇꯨꯅ ꯆꯦꯟꯈꯤ ꯑꯗꯨꯝꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯍꯣꯠꯇꯨꯅ ꯆꯦꯟꯈ꯭ꯔꯒ ꯖꯒꯥ ꯑꯃ ꯍꯦꯛ ꯌꯧꯈꯤꯕꯒ ꯌꯦꯟꯕꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯔꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡꯗ ꯂꯩꯈꯥꯏꯔꯒ ꯍꯥꯠꯄꯒꯨꯝ ꯐꯗ꯭ꯔꯠ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯃꯥꯏꯕꯗꯣ ꯍꯣꯏ ꯃꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯅꯨꯡꯗ ꯆꯪꯉꯛꯂꯒ ꯔꯥꯍꯨꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯗꯤ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯉꯥꯡꯁꯤꯕꯨ ꯍꯧꯖꯤꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯕꯨ ꯀꯝꯗꯧꯕꯖꯥꯠꯅꯣ ꯃꯌꯥꯝ ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯒꯅꯨꯗ ꯐꯔꯩꯅꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯔꯥꯍꯨꯜꯗꯣ ꯋꯥ ꯈꯔ ꯉꯥꯡꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯣ ꯅꯣꯝꯃꯛꯏ ꯑꯗꯨꯒ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯒꯤ ꯃꯃꯥ ꯐꯖꯇꯣꯟ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯐꯝꯂꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯃꯃꯥ ꯀꯧꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯐꯠꯇꯕ ꯂꯥꯏꯅ ꯆꯦꯜꯂꯨꯕꯁꯤꯗꯤ ꯑꯁꯨꯝ ꯇꯧꯕꯅꯤ ꯑꯉꯥꯡ ꯃꯊꯣꯡ ꯆꯥꯗꯕꯁꯤꯡꯁꯤꯗꯤꯅꯦꯀꯣ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯅꯤꯀꯣ ꯀꯔꯥꯏꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯕꯣꯏ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯤꯕꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯅꯤꯄꯥ ꯑꯃꯅ ꯁꯤꯗ ꯌꯦꯛꯂꯤꯕꯁꯤꯗꯤ ꯀꯩꯅꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯁꯜꯂꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯁꯥꯟꯅꯔꯒ ꯀꯧꯕꯅꯤꯗꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯣꯏ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯕꯣꯏ ꯑꯗꯨꯗ ꯏꯔꯤꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯃꯗꯤ ꯌꯦꯛꯂꯤꯕ ꯃꯌꯦꯛꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯥ ꯑꯁꯤ ꯇꯤꯟꯕꯨ ꯂꯥꯏꯃꯨꯅ ꯌꯦꯠꯂꯨꯔꯕꯅꯤꯅ ꯂꯩꯈꯥꯏ ꯇꯧꯊꯣꯛꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯍꯌꯦꯡ ꯑꯌꯨꯛꯇꯨ ꯑꯩ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯂꯩꯈꯥꯏ ꯇꯧꯊꯣꯛꯄꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯥꯍꯨꯜꯕꯨ ꯂꯥꯏ ꯀꯌꯥ ꯈꯣꯏꯔꯝꯗꯨꯅ ꯂꯩꯈꯥꯏ ꯇꯧꯊꯣꯛꯄꯤꯈꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯔꯥꯍꯨꯜꯗ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒ ꯑꯩꯈꯣꯏ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒ ꯎꯅꯕ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯌꯥꯔꯣꯏ ꯃꯗꯣ ꯎꯔꯨꯔꯕꯗꯤ ꯐꯠꯇꯕ ꯃꯤ ꯑꯣꯟꯗꯨꯅ ꯅꯍꯥꯛ ꯑꯁꯦ ꯃꯈꯣꯏꯅ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯔꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯍꯨꯜꯁꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯤꯕꯅꯤ ꯃꯥꯅ ꯅꯤꯡꯁꯤꯡꯗꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯂꯩꯕ ꯀꯥꯡꯈꯔꯣꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯈꯤꯕꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯍꯧꯔꯤꯕꯅꯤ ꯀꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯔꯥꯍꯨꯜꯅ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯅ ꯔꯥꯏꯁ ꯁꯥꯟꯅꯔꯔꯣꯏ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯕꯨꯠꯇꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕꯗꯣ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯍꯨꯜꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯁ꯭ꯀꯨꯜ ꯆꯠꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ